ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯤꯛꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯏꯀꯣꯛꯅꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯦꯟ ꯁꯖꯤꯛ ꯀꯨꯟꯒꯤ ꯅꯤꯊꯣꯏꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯊꯧꯕ ꯈꯣꯡꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯊꯧꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯀꯤꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯑꯃꯨꯛ ꯊꯧꯕ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯈꯣꯡꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯔꯣꯝꯗ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯣꯏꯅꯦ, ꯈꯣꯡꯂꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯁꯨ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯝꯕ ꯃꯌꯨꯡ ꯌꯥꯒꯅꯤ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯊꯧꯕ ꯑꯃꯨꯛ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯃꯥꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩ ꯈꯔ ꯍꯩꯁꯤꯡꯅ ꯆꯪꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯑꯃꯨꯛ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯊꯧꯕ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯊꯧꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯊꯨꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯊꯦꯡꯅꯗꯕ ꯃꯐꯝꯅꯤ꯫ ꯅꯥꯀꯟ ꯌꯦꯠꯂꯣꯝ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯊꯧꯕ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯪꯉꯥꯎꯅꯔꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯁꯝꯃꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯟ ꯐꯪꯏ꯫ ꯊꯧꯕ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯧꯕ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤꯠꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯃ ꯃꯥꯡꯗ ꯐꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯡꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯧꯕ ꯂꯥꯎꯔꯒ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯆꯥꯎꯔꯕ ꯂꯤꯟꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨꯅ ꯎꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯅꯤ, ꯑꯁꯤꯅꯤ ꯊꯥꯕꯂꯩꯕꯨ ꯌꯩꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯅꯣꯡ ꯆꯤꯡꯉꯥꯏ ꯍꯥꯏꯕꯗꯣ꯫ ꯂꯩꯔꯦꯟ ꯁꯖꯤꯛ ꯀꯨꯟꯒ ꯅꯤꯊꯣꯏꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ, ꯂꯩꯔꯦꯟ ꯁꯖꯤꯛ ꯃꯊꯪꯒꯤ ꯄꯥꯔꯠꯇꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫